Imens Paudong Huming Jabiri Bakwai Punamapu Taram no Sabagaloina Kurumjari. Masigi Maru Pauda. Athoba singing the meeting as Pausana Pantona Craig. Independence Day Gamari Lena Moreda, Assam Rifles na Chechen Taurang Lokot Craig. Luenana, Delhi Police na Augustara Mangabu Independence Day Mahuta Republic Day Haina notification to Craig. Mapungay Pamu Pizari. Manipur Sarkar na sinduna chahi khudingi pangthokpagumna ngasisu athobasing iningsing numit pangthoktuna Bir Tikendrujit amadi Thangal General gi khubamda haikat tekat tamkhre ayu anganbada Prabhat Ferry chalaba matungda hicham yaichampata chalaba matung hicham yaichampata leiba Bir Tikendrujit gi khubamda Chief Minister N Biren na luchingduna haikat lekat tamduna minirani tumina lekhi loinana ahanba MR gi contingent na gun salute pikhi Tungda CM na luchingba team maduna Palace Compound da Lamyan basanglen da laiba Thangal General gi kubam da chatuna hekat lekat tambaga loinana gan salute piduna ikai khumna ki Thoramadu da Deputy Chief Minister Y Joy Kumar, Forest Minister T.I. Shyam Kumar, CAF and PD Minister Karam Shyam, Education Minister Radhi Shyam, Health Minister Jayanta Kumar, MLA Singh amadi sarkar gi makok thongba sing su saruya ke Thoramadu da Chief Minister na Paumising da Fongdoropada Maraiba Majati Nungsibagi Wakalon Yaudraba Mi adudi Hinglubagi Kanadre Manipuri Jati ama oina mama lebaki damakta thawai kathokiba sing ningsinggadabani makoina thawai kathokiba aduna ngase malemda fida leiribani Maraiba Majati Nungsiba Chinda khakta yaroi makoina charkhiba lambi da ikoisu Maraiba Majati Nungsibagi Wakalon Chinduna ima lebaki damakta punna lepminnasi haiki Maribak Majati Kaning bagi na traga ngakning bagi na traga nungsibagi wakalon lay traga di koi miya mo ina koi na hin bagi madu hok lo bagi arta lay tiyan lawi aduna Maribak Majati nungsiba bis chinna ngakta ya tabak na makoy na tawkiba satkiba lambi dogi konggul ina na bakona baduna asowa makoy bui kai kumda buda singa utpo ina kokani aduna British ki adu masao ko force to gi mayokta mai thira ni khangna thena ki badu spirit adu mathona do ekoi punamang leifam thoi Tungda Rajapal amadi Chief Minister na luchingduna Kangla da su haikat lekat tamki mapung oiba thoramdi faida pungda leiba Said Minar da pangthoktuna Rajapal Nabzna Heptula Chief Minister N Biren na luchingduna Said Minar da haikat lekat tamduna ikai khumna ki Thoramasi BJP Manipur Pradesh na sinduna Kanchipur da leiba dalgi office da su pangthoktuna thobasingi mafamda haikat lekat tamduna ikai khumna ki Thoramgi athoiba atithi gi warolda Chief Minister na haikibada BJP Manipur Pradesh ki matam sangna kathoktuna laglaba karmi singna karigumba phiba mama legislature singi marakta lakpada nakalamadada tongloidabani mayai da famduna protest tawgadabani wakhal manadaba yawrapa matamda party da matam sangna kathoktuna laglaba singna party ase wana pukhacharakpani haibagi wakhalonda nangna pamliba asina karina nangna yaningriba asina karino party na lepchagadabani ngasigi numirasi karino haiba tarbadi aikoi malengi marakta lingjen manadaba ningthau khubam munnaba aigegi haiba wakhalna mangthaduna thokibani aikoina athoba singi ningsing thauram pangthuliba ase numit ta de hariba British singi makhutta maithiragani khangna lanthengna kiba surrender tawraga nungaina punsi mategama len bayaba du makoigi mikha pona legadabagi sarukti sikhibana hena fai khanna lanthengna kibani aikoi pitana makoi adugi damakta shraddhanjali katpatai lebak nungsibagi wakhalon yaudrabadi hiramamata mai pakpangamloi rajniti tawriba sing social worker sing aduga sarkar gi thabak tawriba singi marakta lebak nungsibagi wakhalon sengna thamba mathau tai haiki Thoramasi RSS na lamyan basanglen da RIMS Students Union na Jubilee Hall da pangthoktuna haikat laikat tamki Thoramasi More Silchar Tripura Bangladesh amadi Assam da su pangthokpagi pau phangi
NEIDP nasu terada leiba dalgi office ta ngasi pangthokhi Hanagi Mukhyamantri amadi Congress ki legislature ki luchingba oibo bina haikre athoba singi numit August ki 12 ningsingba haiba sing asigi mirol gi tangai fadabani wafamase Manipur Pradesh Congress Committee na sinduna Congress Bhavan da pangthokhiba chama kunipal suba Patriots Day thoromda saruk yarduna mangna phongdokhibane oibo bina makha taraduna athoba singna piramba paujel mamaleba ki damakta lepkhiba fireb ngasigi mirol na matau Tampham thoi aduga ning tamba amadi apunba saktam ngangnabagi damakta thawai thakhiba Manipur British na loba yaroi sirabsu sigani haina thawai na pontha pikhiba thoba singi mafamda ngaknona hairang lerang kachabani haiki Thoramaduda thoba bir tikendru zidamadi thangal general gi mafamda Congress ki karmi singna haikat laika tamki Malay ba jati yung tambang nga na ba Manipur gi kun basam nga na ba manaba matway alidan taw na katlaba adugumba mahapurushing haibata bagi Malay ba Manipur si ding at lagi ng yaroy koy siyep British na ngasi sila ni sila Tingnan mapan kami kung tayo matamdo na sila. Congress Working Committee CWC gi members su oiriba Manipur Pradesh Congress Committee gi President Gaikhangam na hairi BJP na regional party amadi communal gi thakta lam khaidok khaijin tawbagi chanabi hawdoropa se laibak thibane Manipur gumba apikpa state singdi henna khudong thiningai ni wafama se ngasi athoba singi numit thoram loiraba matungda pangthokpa Paugi mifamda Gaikhangamna phongdokhibani mara makha takhibada ningtamba bharat oirabasu ningtambagi mami sambadongna tawriba se ningtam libra haina hangningai oi rajniti gi ningtamba khaktana te masina piriba se babisna misi yauna makhal khudima ki crime tawriba sing party asina condemn tawi chenaba sing athubada cherapinana ba appeal tawrakli Paumi Singh Hangba Wahangi Paukumda Gaikhangamna Hai Jammu Sung Kashmir dagi Article 370 amasung 35 Clause A Lokthokpa sina Missing Yamdaba Manipur amadi North East Region Singdadi Khudong thiningai ni aduga Congress Party na article ase semlamdrabadi Jammu Sung Kashmir Bharat da tilamdabasu yai handaki thong asina Manipur gumba pikpa state asida chingtam khaidorpa yabagi akiba lei masi nunang ningai ni aikoi punamak Jackson Pham Thoi Haki. Political party Kanana. Akoi Jammu Kashmir the top official welcome to me. Han Haki basa. Masigi exactly Manipur to also welcome to me gadra. I will say hangmi. Oh. Adi Jammu Kashmir sida stay hutsi otro hai. Ada Indian territory ani pi hai. Masih Manipur apply to ngani ti hai ngai ti. Sudah berapa? Manipur apply to rakan itu. Political party kerana masih welcome to reverse, welcome to wiki gada. Liberty Theatre Kaching na sinduna chama kunipal suba Patriots Day gi thauram nga se DC Kaching Valentina Arambam IAS na Mera Chokatuna Library and Information Center Kaching da pangchokre ngasi gi thauram da DC Kaching Valentina Arambam IAS na athoiba mitunglen Vice Singh President Liberty Theatre Kaching Dr. N. Pramodini Devi President Machachano Kaching na mathang sina thauram apu amadi akhanaba lengbirako ina saruyaki Masigi Thorong is Sarwamawaina Lebang Ningba Manipuri Amadi English Sairing Saidin Nabama so Pangtoki Sairing Saidin Nabaduda Mako Matang Takraba Mahiroi Singda Manamatum Singsu Yantoki Numidangi Matamda Liberty Theatre Kaching na Putopa Bir Tiken Rujit Ramasu Utki Ideal Youth Association IYA Kaching Wairina Sinduna Patriots Day Celebration Come Annual Literary Meet 2019 ngasi Kongoi Community Hall Kaching Wairida Kaching Ward Number 1 gi Councillor M.M. Chana athoiba mitunglen oiduna pangchokre Thoromaduda IYA gi President M. Brojenna Thoromapu oibaga loinana Kaching Wairi Junior High School gi Senior Assistant Teacher CSI Nimai M. Ibohol Special Contractor Koireng Amadi IYA gi
ex secretary and Sanayamana Khanaba Mitunglen Singh Oina Saruyaki. Thoromaduda Abhava Mahiroi Singda Manamatum Yentopa Cassette dance Saireng Tiba Changdam Nabana Mapungoiba Thorom Oiki. Kha Manipur College Kaksing Susinduna Patriots Day English Ngani Taragama Palgi Thoram College Asagi Multipurpose Holda Pangchokre Thoromaduda Kha Manipur College Kaksing Principal P. Raghu, Associate Professor HOD Physics M. Sanato Namadi, Associate Professor HOD Commerce Y. Rajuna, President Member Singwaina, Dais the Pamki, Thorongi Manung Chana Lebak Ningba, Saireng Tiba, Changdam Naba, Quiz Pangtopa Galoinana, Uchara Singsu, Thaki. Nakalambaromda Bal Vidya Mandir Development Committee Kaching Nasusinduna Chama Kunipa Laksuba Athoba Singi Ningsing Numit Palan Thorom Ngase Bal Vidya Mandir Kaching School Campus Ta Pangchokre Thoromaduda Vidya Bharti Siksa Vikas Samiti Manipur Gi President Yumnam Kogenna Chief Guest Bal Vidya Mandir Gi President Naurem Amuyamana Function Gi President Oibaga Loinana Vidya Bharti Manipur Gi Organizing Secretary Sitaram Bhatt Vidya Bharti Siksha Vikas Samiti Manipur Gi Vice President Naurem Munal Mite Bal Vidya Mandir Kaksing Gi Secretary M. Ghanashyam Amadi School Lasigi Principal in Charge Naurem Kiran Kumari Devina Guest of Honor Singwaina Saruyaki Thorongi Manung Channa Makhal Makha Kaya Gi Thoram Singh Su Pangchoki Athoba Singh Ningsing Thoramase Martin Grammar School Kaksing na English ngani Manga Matric Batch Martin Grammar School Kaching sponsorship ka loinana ngasi school asida pangchokre Athoba Singh Ningsing Thoram asida Social Scientist Dr. Dhanabir Laisram Manipur University ki School of Mathematical and Physical Sciences ki Dean Dr. N. Rajmohan Amadi Martin Grammar School ki Headmaster M. Maniharna Mathangsina Chief Guest of Honor Amadi President Oina Saruyaki Thoromaduda Athoba Singh Mafam da hikar leka tambaga loinana angang singna Cultural show kaya so utki. Athoba Singh Ningsing Thoronga Mari Lainana Kaching Model High School Amadi Kaching Kulena Per Primary School Kaching Annual Literary Cum Cultural Meet and Merit Prize Distribution 2019 Masidagi Haukre Numidini Chumna Satakadaba Thoromasi Kaching Sumalekaigi Janaram Holda Hautokibane Thoromasida Kaching Model High School Gi Retired Headmaster and Bir Chandrana Athoiba Mitung Kaching Kulen Upper Primary School Gi Headmaster KHS Ibom Chana Thoromapu Aduga School Management Committee Gi Vice President and Pisagamadi Kaching Model High School Gi Assistant Headmaster Y Mohendro Anina Akhanaba Mitung Singh Oike Advanced Volunteers Organization ABO Kaching YD 1 number 2 na Susinduna Taramari Suba Annual Literary Meet Cum Facilitation Program 2019 Kaching YD Sabal Lekai Community Hall da Pangchokre Thoromaduda Kaching Municipal Council Gi 1 number 2 Gi Councillor M. Uma Devi Member Singh M. Sararamadi Sanasam Rajesh na Mathangsina Chief Guest President Amadi Guest of Honor Oina Saruyaki Thorongi Manung Chana Saireng Tibasu Changdamnaki Ngasi Ima Kodong Lairembi Haraubung Moreda Ekodom MCM Khanongpo Apunba Nupi Lop Nupi Kunai Chaukat Lamjing Lop Amadi Moregi Meitei Lekai Manga Yauna Punna Sinduna Athoba Singhi Mafamda Ikai Kumnaba Utpoina Minirani Tumina Lepagaloina Athoba Thangal General Amadi Bir Tikendrajit Anigi Thawai Yaudra Photo da Leisu Katki Thoromasing Asinung Pung Mari Fawbada Leisu Katpagi Thoromadu Sataki Jiribam 13 August 2019 ngasi Jiribam District Sida Nauna Safong Lakiba Friendly Environmental Warriors Fio Jiribam na Sinduna Jiribam District Sibo Angambathakda Green Revolution ama oina bagi pandamda Jiri Green Mission Kowa Mission ama K. Sarat Kumar Singh Vice Chairman Manipur Food Industries Corporation Limited Manipur na Chief Case Oiduna Haudokre Ngasi Haudopagi Thoramasida K. Sarat Kumar Singh Vice Chairman Manipur Food Industries Corporation Limited K. Puna Singh President Friendly Environmental Warriors Fio Jiribam Manipur C.H. Ibomcha Singh DFO Jiribam H. Rajan Kumar Singh Honorary Wildlife Warden Jiribam Manipur M. Hari Kumar Singh President Jiri News Network JNN Jiribam N.G. Bisorjit Singh President All Jiribam Working
Journalist Union Amjo Jiribam, L. Ranjit Kumar Singh, Principal Jiribam Higher Secondary School Jiribam Amadi, W. Dinesh Meitei, Convener Jiri United Committee JUC Jiribam na Mathangsina Chief Guest President Special Guest Amadi Guest of Honor Rena Daista Pamki. Friendly Environmental Warriors Fio Jiribangi Vice President Y. Ibom Chana Taramna Opogaloina na Kari Marangi Toromasi Pangtok Libano Haibagi Matanga Marik Chumba Nungi Weba Warol Fondoki. Community Health Center CMC Kakchingna Sunshine Preschool and Daycare Wabugai Chinge Lekai Sinduna Patriots Day Numika Mari Lenana Awareness Program ama CHC Kakchingda Pangtokre Toromaduda Angang Singda Dustbin Sizinaba Kutsa Hambagi Karnaba Amadi Tika Thadopaki Matangda Takpiki Masigi Awareness Program Aduda Saruyakiba CHC Kakchingi MO in charge Dr. Usam Arun Kumarna Fongdokibada Angang Singna Masagi Matau Ningtina Taurabadi Madusu Lebak Ningbagi Kudamni Sunshine Preschool ki founder K. Surendrajit Nasu Tharonga Mari Lenana Wafam Kaya Fongdoki. Humudra Humdoi Suba India ki Independence Day Gamari Lenana 43 Assam Rifles Morena Indo-Myanmar border area Singda Jackson Thorang Lokalingai Cherakta Indo-Myanmar border Mayada Rohingya ni Chingnaba Myanmar ki Muslim Taret Amadi Makoibu Puthok Pusin Tauriba Mioi Amaga Konana Ngarang Midang Pung Mapal Makai Adwaida 43 Assam Rifles Morena Fagat Pangamkre. Fagalaba Mioi Singh Ngarang More Police Station da Kusinakre Hairi. Thazaba Yaba Paomagi Matungina Hariba Muslim Taret Asi UP gi Delhi Amadi Diobandagi North East Fauraga More Tamna Laktuna Narolda Ngarang Myanmar Changnana Ba Honabada 43 Assam Rifles na Fagat Kibani Hairi. Hariba Muslim Tareda se India gi Aadhaar card amadi voter card asaba kaya su pairam ki hari More police na makata na investigation kan na chathari Faraba Myoy Singh adudi Yemen led Elias MD Jayed Chahi Kulumdoi son of Nur Muhammad Ong Miohud Elias MD Arafat Chahi Kuntaret son of Ismail Akbar Neng Elias Musafar Chahi Kunmari Apopa Abdul Rahim Jin Kolwin Elias Abdul Kadim Chahi Kunmanga Apopa MD Alia Netu Ren Jun Elias MD Nayar Chahi Kungani Choi Apopa Nisar Ahmad Ong Chai Elias Sheikh Ahmad Aduga Chahi Kungani Pal Apopa Abdul Rahim Timian Elias Jubair Chahi Kungamanga Apopa Salim Amadi Ong Jun Chahi Kuntra Aduga He Yung Keriani Thasi ki tang tara mangada pangthogadoriba humdra humdoi soba Independence Day numita saruk yagadoriba mass pass contingent singi oiba full rehearsal ki thauram ngase additional deputy commissioner More ki campus ta SDO More I Dinesh Kumar na chief guest oiduna pangthokre rehearsal ki thauram aduda Manipur police aduga Nepal suba Manipur rifles amadi More da leiriba tongan ba school ki contingent singna saruk yaki Lagliba August ki tang tara manga Independence Day ki thoram Kakching district ki waina so DSA ground da pangtokadoriba duga mari leinana numit asigi ayupung taretagi function loidriba fauba lambi ki chathok sasinda ahong khara lehellakli Kakching district ki SP Victoria Yengkom na thadoropa cherolamana hairibadi Kakching supermarket tagina Kakching municipal council ki lambi taraga DSA ground room da chatkadaba gari sing Fausupat Lairembi lambi rom da divert tawgani aduga thoramasi yengba lakpa miyam gi gari sing basic ground amadi central bus parking da park tawgani uyok ching amadi testboard agi DSA ground room da lakpa gari sing chatpa yaroi Independence Day function da yaudaba participants sing gi gari sing na DSA ground gi southern road side da khangani aduga vehicle pass paiba gari sing na extreme south side da park tawgani Arrangement amadi athingba sina ambulance security amadi duty tauriba gari sing namasoirba sing puba gari sing ahaloirba sing purakpa amadi vehicle pass paiba sing di consiloi hairi Delhi Police na August ki tara mangabu Independence Day haibagi mahuta Republic Day haina lana fonglokpagi mayokta Delhi High Court petition ama thangalakre Police Department ki South Delhi Unina Independence Day bo Republic Day haina lana notification thokle hairi National Capital da leiba Manjit Singh na petition adu pisilakibane
Petitioner Manjit Singh na phongdorkhibada notification ado senior police officer Singh na check tawdana thadorkhibane. Independence Day na August 15 da pangthokpani duga ing 1994 ki August 15 da British tagi ningtamba phangkhiba adu ningsingbani aduga January ki 16 na Indian Constitution ing 1950 ki January ki 16 ta Chanaba Hokibabu Ningsingduna Pangthokpani English Hani Taraga Taruktasu Chandigarh Independence Day ki Mahuta BJP na Republic Day Raksha Bandhan Haina Billboard Singda Iki Balai Lamgi Yanabadagi Village Head Amasung Mahaka Loinaba Mioy Chani na Mioy Tara Nomaina Kaptuna Hat Karbada Uttar Pradesh ke Sonbhadra District ki Manung Chanba Khungang Umbrada Congress General Secretary Priyanka Gandhi Badra Laktuna Khungang adugi mioy kya unaki hairi Varanasi Airport ta thunglarba matungda Varanasi dagi kilometer chama lapa khungang aduda lambida lakhi aduga mahaki khongsada adugi matangda Priyanka na haikibada mahakna khungang aduda laglibase ambagi miyamna karamna palibage haibadu hangbalakpani miyam aduna mahaki yumda lakpada khungang aduda mahak masamak lakani haikibadu pangthokpani mamangi Priyanka gi khongsadamada mahakpu khungang aduda sangbada thingkhibani hairi aroibada maroi pau umuhna pizari athoba singi numit ngasi palsana pangthokna kre Independence Day ga mari leinana moreda Assam Rifles na checkshin thorang lokot kre Loinana Delhi Police na August 15 bu Independence Day ki mahuta Republic Day haina notification thokre masi damakta ni image paudom loisinjari myambu muhanna khurumjari